ꯑꯍꯥꯟꯕꯃꯛꯇꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯁꯤꯗ ꯑꯦꯛꯁꯟ ꯁꯥꯗꯣꯛꯄꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯗꯤ 5 minute confident meditation ni. Headphone hapchinbiyu, comfortable oiba yaba jagada leibiro hꯧꯔꯁꯤ꯫ ꯃꯦꯔꯨ ꯁꯤꯟꯕꯤꯌꯨ, ꯆꯤꯡꯒꯨꯝꯅ ꯆꯥꯎꯅ ꯐꯝꯕꯤꯌꯨ꯫ ꯃꯁꯤ ꯑꯗꯣꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯑꯗꯣꯝꯒꯤ ꯊꯧꯅꯥꯕꯨ ꯅꯤꯡꯁꯤꯡꯅꯕ꯫ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯗꯣꯝꯒꯤ ꯁ꯭ꯋꯔ ꯑꯗꯨ ꯇꯞꯅ ꯆꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯊꯥꯗꯣꯛꯄꯤꯈꯣ ꯑꯗꯣꯝ ꯅꯠꯇꯕꯁꯤꯡ ꯑꯗꯨ꯫ ꯅꯥꯇꯣꯟꯗꯒꯤ ꯁ꯭ꯋꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯊꯕꯥꯛ ꯌꯧꯅ ꯑꯗꯣꯝꯒꯤ ꯄꯨꯛ ꯌꯧꯅ ꯋꯥꯡꯈꯠꯍꯟꯕꯤꯌꯨ꯫ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯌꯨ, ꯑꯗꯨꯒ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯒꯨꯝꯅ ꯇꯞꯅ ꯆꯠꯍꯟꯕꯤꯈꯣ꯫ ꯑꯃꯨꯛꯇꯪꯒ ꯁ꯭ꯋꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯔꯣ, ꯅꯥꯇꯣꯟꯗꯩ ꯐꯥꯖꯤꯟꯕꯤꯌꯨ, ꯇꯞꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯑꯃꯨꯛꯇꯪꯒ ꯇꯧꯁꯤ꯫ ꯅꯥꯇꯣꯟꯗꯒꯤ ꯁ꯭ꯋꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯐꯥꯖꯤꯟꯕꯤꯌꯨ, ꯁ꯭ꯋꯔ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯍꯧꯖꯤꯛ ꯃꯤꯠꯇ ꯁꯛꯇꯝ ꯑꯁꯤ ꯁꯥꯒꯠꯄꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯊꯕꯥꯛꯀꯤ ꯃꯌꯥꯏꯗ ꯃꯩꯉꯥꯟ ꯑꯃ ꯉꯥꯜꯂꯛꯂꯦ꯫ ꯑꯗꯣꯝꯗ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯏ, ꯑꯗꯣꯝꯗ ꯊꯧꯅꯥ ꯄꯤꯔꯤ, ꯁꯅꯥꯒꯨꯝꯅꯅꯤ꯫ ꯃꯗꯨ ꯅꯍꯥꯛꯀꯤ ꯀꯣꯟꯐꯤꯗꯦꯟꯁꯅꯤ, ꯅꯍꯥꯛꯀꯤ ꯊꯧꯅꯥꯅꯤ꯫ ꯀꯟꯅ ꯃꯤꯉꯣꯟꯗ ꯂꯥꯎꯔꯨꯕꯗꯨ ꯅꯠꯇꯦ, ꯇꯧꯁꯤꯟꯅꯕꯗꯨꯁꯨ ꯅꯠꯇꯦ, ꯑꯁꯦꯡꯕ ꯈꯛꯅꯤ꯫ ꯇꯞꯊꯕ, ꯂꯦꯡꯕ ꯌꯥꯗ꯭ꯔꯕ ꯑꯗꯣꯝꯒꯤ ꯑꯁꯦꯡꯕ ꯀꯣꯟꯐꯤꯗꯦꯟꯁ ꯑꯗꯨꯅꯤ, ꯊꯧꯅꯥ ꯑꯗꯨꯅꯤ꯫ ꯃꯗꯨꯗ ꯁ꯭ꯋꯔ ꯍꯣꯟꯖꯤꯟꯕꯤꯌꯨ꯫ ꯁ꯭ꯋꯔ ꯆꯤꯡꯁꯤꯟꯕ ꯃꯇꯝ ꯈꯨꯗꯤꯡ ꯃꯗꯨꯒꯤ ꯃꯩꯉꯥꯟ ꯑꯗꯨ ꯆꯥꯎꯈꯠꯂꯛꯀꯅꯤ ꯁꯨꯝ꯫ ꯁ꯭ꯋꯔ ꯍꯣꯟꯗꯣꯔꯛꯄ ꯈꯨꯗꯤꯡ ꯃꯩꯉꯥꯟ ꯑꯗꯨ ꯃꯐꯝ ꯈꯨꯗꯤꯡ ꯌꯧꯔꯛꯀꯅꯤ꯫ ꯁ꯭ꯋꯔ ꯁꯥꯡꯅ ꯆꯤꯡꯁꯤꯟꯕꯤꯌꯨ, ꯁ꯭ꯋꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯔꯛꯎ꯫ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯍꯥꯏꯃꯤꯟꯅꯁꯤ: ꯑꯩ ꯏꯁꯥꯗ ꯊꯥꯖꯩ꯫ ꯑꯩ ꯃꯐꯝꯁꯤꯗꯒꯤꯅꯤ꯫ ꯑꯩꯅ ꯑꯣꯏꯒꯗꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯑꯃꯨꯛꯇꯪꯒ ꯑꯩ ꯏꯁꯥꯗ ꯊꯥꯖꯩ꯫ ꯑꯩ ꯃꯐꯝꯁꯤꯗꯒꯤꯅꯤ꯫ ꯑꯩ ꯑꯣꯏꯒꯗꯕ ꯃꯤ ꯑꯗꯨ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯈꯟꯕꯤꯌꯨ ꯑꯗꯣꯝꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯤꯕꯅꯤ ꯍꯥꯏꯅ꯫ ꯃꯐꯝ ꯑꯃ, ꯖꯒꯥ ꯑꯃ, ꯑꯗꯣꯝꯒꯤ ꯃꯪꯂꯥꯟ ꯀꯌꯥ, ꯑꯗꯣꯝꯒꯤ ꯅꯤꯡꯖꯕ ꯀꯌꯥ ꯃꯗꯨꯒꯤ ꯀꯥꯗꯨꯗ ꯂꯩ꯫ ꯑꯗꯣꯝꯒꯤ ꯁꯛꯂꯣꯟ ꯑꯃ, ꯃꯌꯦꯛ ꯁꯦꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥ ꯉꯥꯡꯕ ꯉꯝꯕ, ꯂꯦꯡꯂꯤ ꯇꯧꯔꯤ ꯄꯔꯄꯁ ꯑꯃꯒ, ꯄꯨꯟꯁꯤꯒꯤ ꯃꯊꯧ ꯑꯃꯒ, ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯑꯃꯒ, ꯅꯣꯛꯂꯤ ꯑꯀꯤꯕ ꯌꯥꯎꯗꯅ꯫ ꯎꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯁꯛꯂꯣꯟ ꯑꯗꯨ꯫ ꯀꯔꯝꯅ ꯃꯍꯥꯛꯅ ꯆꯠꯂꯤ, ꯀꯔꯝꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤ, ꯀꯔꯝꯅ ꯃꯍꯥꯛꯅ ꯍꯣꯜꯂꯤ꯫ ꯍꯧꯖꯤꯛ ꯈꯣꯡ ꯊꯥꯡꯖꯟꯕꯤꯌꯨ, ꯃꯗꯨꯒꯤ ꯁꯛꯂꯣꯟ ꯑꯗꯨꯗ ꯐꯥꯎꯕꯤꯌꯨ꯫ ꯁꯛꯂꯣꯟ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯍꯥꯛꯀ ꯄꯨꯟꯁꯤꯜꯂꯛꯄ ꯑꯁꯤ꯫ ꯑꯗꯣꯝ ꯃꯍꯥꯛ ꯑꯣꯏꯔꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯣꯝꯒꯤꯅꯦ ꯍꯥꯏꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯑꯗꯣꯝꯅ ꯎꯕꯈꯛ ꯃꯊꯧ ꯇꯥꯔꯝꯕꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯗ ꯃꯁꯤ ꯍꯥꯏꯃꯤꯟꯅꯁꯤ: ꯂꯥꯎꯅ ꯅꯠꯇꯦ, ꯃꯤ ꯇꯥꯅꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯣꯏꯗ꯭ꯔꯕ ꯃꯗꯨꯒꯤꯗꯃꯛꯇꯅꯤ꯫
ai hꯧzik yare ai oiva ngamlani ai isana konare adomna med hangdorpa matamda khanganbiu yenganbiu sangsar sida nahaki asengba thongna yauba saktam adu adongi mafamda hanadagi confidence lay thongna lay oiduna slagli leiduna slagli adomna amuk hanna thongna adu fauba khak mathau taramani khut sa tapna lengbiro met pangthokpiro aduga ngasigi 5-minute meditation asi tawibagi damakta thagachari isana si isada thagatpiu aduga loirakpada asigumba free content asi hena thagalaknabagi damakta aduga adongi meditation gi choice adu khanabagi damakta aigi UPI ID hapsaramani tip thadabiramu hena support obinabagi damakta aduga Darkar Tade tribe tasu join tabiru community amoina pull up growth ominasi chakon minasi